ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯁꯤꯗ ꯊꯕꯛ ꯆꯠꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯁꯤꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯃꯈꯩ ꯍꯜꯂꯛꯇꯣꯔꯤꯕ ꯌꯨꯝꯁꯤꯗ ꯃꯆꯥ ꯑꯄꯤꯛꯄꯁꯤꯒ ꯃꯇꯨ ꯑꯌꯦꯝꯃꯒ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯃꯀꯣꯛ ꯑꯁꯤꯗ ꯈꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗ꯭ꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯅꯨꯄꯥꯁꯤꯕꯨ ꯑꯃꯒ ꯑꯃꯨꯛ ꯄꯥ ꯑꯃꯒ ꯑꯃꯨꯛ ꯆꯠ ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯁꯨꯛ ꯂꯩꯅꯤ ꯍꯥꯏꯕ ꯈꯪꯗꯦꯕ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯃꯔꯝꯆꯠ ꯑꯁꯤ ꯈꯪꯖꯔꯝꯃꯗꯤ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯁꯨꯛꯄꯥꯟ ꯄꯥꯟꯖꯔꯝꯃꯣꯏꯀꯣ꯫ ꯑꯩ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯑꯩ ꯏꯃꯥꯍꯣꯏ ꯏꯅꯦꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯖꯔꯝꯃꯗꯤ ꯑꯩꯁꯦ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏꯀꯣ꯫ ꯑꯩ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯍꯩ ꯇꯥꯃꯣ, ꯀꯩꯅꯣ ꯅꯊꯟꯗ ꯃꯪꯒꯣꯜꯁꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯀꯔꯤꯅꯣ? ꯍꯋꯥꯏꯖꯥꯔ ꯂꯧꯍꯧꯒꯗ꯭ꯔꯥ ꯅꯪꯕꯣ? ꯍꯋꯥꯏꯖꯥꯔ ꯄꯨꯔꯛꯏꯌꯦ꯫ ꯏꯆꯦ ꯔꯥꯁꯤ ꯄꯤꯔꯝꯃꯨ ꯍꯋꯥꯏꯖꯥꯔꯒ ꯄꯥꯟꯒ ꯊꯣꯡꯗꯨꯅ ꯑꯗꯨꯝ ꯆꯥꯒꯦ ꯍꯣꯔꯦꯟꯗꯤ꯫ ꯀꯨꯏꯔꯕꯅꯤ ꯆꯥꯅꯤꯡꯗꯨꯅ ꯂꯩꯕ꯫ ꯏꯆꯦꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯌꯧꯔꯛꯇꯕ ꯀꯨꯏꯔꯦ, ꯉꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯏꯆꯦꯅ ꯄꯨꯔꯛꯄ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯈꯣꯏ ꯃꯄꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯝꯈꯥꯡꯗ ꯍꯥꯟꯅ ꯍꯦꯛꯇ ꯂꯣꯏꯊꯣꯛꯈꯤꯕ ꯏꯆꯦꯒꯤ ꯍꯋꯥꯏꯁꯦ ꯑꯗꯨꯅꯅꯤ ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯍꯦꯛ ꯈꯥꯛꯂꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯃꯌꯣꯝ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯈꯥꯛꯄꯤꯌꯨ ꯏꯆꯦ꯫ ꯏꯆꯦ ꯍꯣꯏꯗꯤ ꯇꯥꯗ ꯒꯣꯔꯣꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯕꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕ ꯏꯆꯦ꯫ ꯅꯅꯥꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯅꯦ, ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯕꯅ ꯏꯆꯦ, ꯏꯋꯥ ꯏꯄꯨꯔꯣꯏꯕꯅꯁꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯏꯆꯦ꯫ ꯑꯗꯨꯅ ꯃꯪꯒꯣꯜꯁꯤꯗ ꯏꯊꯟꯇ ꯅꯤꯡꯉꯝꯗꯅ ꯀꯅꯥꯝꯇꯁꯨ ꯇꯥꯏꯅꯕ ꯌꯥꯗꯕꯅꯤꯅꯅꯦ ꯏꯊꯟꯇ ꯄꯦꯟꯗꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯏꯆꯦ꯫ ꯏꯋꯥ ꯐꯠꯇꯕꯒꯤ ꯑꯋꯥꯕꯁꯦ ꯏꯆꯦ ꯍꯣꯏꯗꯤ ꯈꯪꯉꯝꯃꯣꯏ꯫ ꯑꯁ ꯋꯥꯈ꯭ꯔꯦ꯫ ꯇꯥꯃꯣ, ꯅꯣꯏ ꯇꯥꯗ ꯍꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯀꯨꯏꯕ ꯅꯠꯇ꯭ꯔꯤꯗ꯫ ꯕꯦꯝꯃ ꯃꯁꯤꯗ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯊꯣꯛꯂꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈꯤꯅꯤꯗꯣ꯫ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯖꯔꯅꯤ ꯍꯥꯏꯗꯅ ꯍꯟꯅ ꯌꯦꯡꯂꯕ ꯅꯠꯇꯦ꯫ ꯍꯧꯕꯗꯒꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯆꯥ ꯄꯣꯛꯊꯣꯛꯑꯒ ꯃꯆꯥ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯑꯁ ꯋꯥꯈ꯭ꯔꯦꯗ ꯇꯥꯃꯣ꯫ ꯍꯧꯖꯤꯛꯇꯕꯨ ꯃꯆꯥꯁꯤꯡꯁꯦ ꯆꯥꯎꯁꯤꯜꯂꯛꯄꯒꯤ ꯆꯦꯟꯐꯝ ꯂꯩꯇꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯑꯁꯨꯝꯅꯅꯦ ꯇꯧꯔꯝꯕ ꯅꯠꯇꯦꯌꯦ ꯍꯥꯟꯅꯗꯤ꯫ ꯍꯩꯃꯥ, ꯌꯥꯝ ꯊꯥꯖꯗꯦꯌꯦ ꯏꯆꯦ, ꯇꯥꯗꯒꯤ ꯃꯁꯛꯁꯤꯒ ꯑꯗꯨꯝꯅꯒ ꯇꯧꯔꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯗ꯫ ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯊꯥꯖꯗꯕ ꯃꯤꯅ ꯍꯦꯜꯂꯦꯗꯣ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤꯀꯣ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯃꯁꯤꯃꯨꯛ ꯏꯪ ꯇꯞꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯊꯦꯡꯅꯖꯔꯛꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇꯣꯏꯕ ꯇꯥꯠ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯏꯆꯦ, ꯇꯥꯠ ꯉꯥꯛꯇꯅꯤꯀꯣ꯫ ꯃꯥꯅꯤ ꯕꯦꯝꯃ, ꯇꯥꯠ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤ ꯍꯩꯈ꯭ꯔꯖꯥꯠꯅꯤꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯃꯗꯅ ꯑꯃ ꯑꯃꯨꯛ ꯍꯩꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯑꯉꯥꯡ ꯌꯥꯝ ꯄꯤꯛꯂꯤ, ꯈꯔ ꯁꯦꯟꯅꯕ ꯀꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯇꯥꯃꯣ꯫ ꯈꯔ ꯀꯟꯅ ꯁꯦꯟꯅꯧ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯇꯨ ꯃꯆꯥꯒꯤ ꯈꯟꯕ ꯌꯥꯝ ꯋꯥꯠꯄꯅꯤꯀꯣ꯫ ꯅꯪ khara seksilu tam khara seksilu harisin isi su hawai ani hum pigadaba leiri kuina muk leithoklabadi soidana wa thoklani isi satlage hoi isi adudi ai su sum leijawragi isi mathang su ai hawai saruk to khara thungbirau ko isi ho hoi suksoi hek soidna ithilake ko kawroi kaw o satle tamugi nupa mani mamit mana choiba nupa ni magi nupi majabu manina kaya thausaramte magi pusilakpham thokpa khara pusilakpa natana ahenba ka hena matam piramte numit pungta tarabani manina yumda hanjilakliba matam hey nupi chak loidribro chak lamine nang kari tawraga legi nangbo housik phau sak loram tribisi nati kai tawraga legi chak naga khara lambaga hanjilakpada sumaina sum tawramadaba aina khangabani ai kaino da akhoi nupa angang masasiga pumnamak ngamnaba hotnariba ingonda hek hanjilakpaga isauga tawsinbire isibo nati ai sibu karimta thabak leitami si mangairene akhoi nupagi watadudi oh isu ngamdre hawbadagi loyo phawba kanano bu ngamdurige aisu ngamnabadi tawridana masida akhoi nupana no nganbadagi chatpikhraga hauji khakta hanbiraklaga achumbaga saraga ngangbirakanu da hey asumba saba nati sumdrai narise numit chupa ma kaidawraga legi nang matam chana sa ising phawbu thongba ngamjabadi karibu kanarigi noibu aduga aina satpaga su panaba sari aina satpagi natro
pusilak tuna sari bas nong mata seng sak like tabagi noi di matha sandra bai ha ai bune wa yam na ngang na pusilak kanu ko nupi ai na wangang naklabadi nang na tai ke sari ko o moi nu pa na chat pada pa na ba na ti chumi imung sida nang na pusilak tuna sari bane hai basa ai khoi su khangi adubu nong phong hek ngan badagi thokraga haujik ta hanjilak ba masigi sel kutan sibu karamba monggi sel kutanu haijabani aidi mi khoi gadi makhoi nu pa ga yam khenaraba aduda sum khangdadana haijariba natu na sa poklabadi thakpa tari sibu mo kari hainingai leigeba nangang horo ko nang hey ai tu masang chak lor kan thawdu nang nang ngang ni mayam do amatta taning aduna changi ko nang na than nang horo na dabana ba kanana bu taning ni haiduna tokse sai nu khangti mani hana pakhang oiri kan matamda tamuda aduk luna sana nusina tawzabado ngasidi pungkhen khenai magi nupi tamubu nusiba phauraktre adugi mathakta mani hek poksaba masanupi apikpa adu phauba mani kaya thausaramte magi satpham thokpa adum chattuna leiraga madu masada kaya thausadana tawrammi ayuki matam tamu thabain khang ayamba masa apikpaduna hawatringaida ayamba loina tawzarammi imong mangol waisit lamseng tawba loiraduna iru mai thazaraga duk thangmai thanba loiraduna ingkholda phangba hawai asangbi khara moro atekpa khara yendai amada hektuna leirammi atai maroi mapang khara masu hekpa loiraduna yumda sanglakpa matamda mangolda thetliba sakyeng mingselduda magi nupa mani du mondano ngaina isaiga ngangduna samsem semdana leirammi kaino makoi mapa asuk ngana kadai satpidoino aduk yam keribuduba nate isaiga ngangdana leirammi se kadumda muk thokpidawrige o thabak chatpagini loisilami se thabak chatnaba khangaba karino khangde masana karita khangdaba nupi sibu kari nupi no khangde sing wa kudingi thabak ama tawba kudingi tawmi khangboini tawrodu masana karita khangdra nang kaino da chak phawba thangatri asuk ngamna chatpa thabak sibu kari thabak no nahan gai chatpa madam sunate handak marak makoi nupa no honglakliba mo ongse ai yam singne nupa yam chingne haiba singi ai e thabak chatpa sibu kari da singna ningai legi nati kari singna pham thok kai banita nabuk thu patabani na noidi phanam ta khan mangam lamoi no ngasiri thabak khara yambagi adu kharangana chatke tawba masida nangna suk kyamna mathong maram di khangdana ngangi base aina taning ni khanbrana yari sam chalamdai sida mangol oigado ngamade changkro ai satna tawrake is kaya duni yenguni mangol oigado mande kaina su haijaba saradana o natu na sada sengna haidoktana tawba thabakti mangol su oi oi dabani bungo khangjilu ko masak asiga kaya nanoba chakri sengoba asukga na chatpa thabak sibu nate karamba thabak noba huran bigi tarani mapugi nong mahaiba madi leibani haibase ma khangra mal aibu yumsidagi hindoktre karita khanglore haidana neba mana tawri mayamse aina yumgi thabain khangkhra tawduna pangnei da leibasida karisu khanglaroi aidi apangbini sinine mana khalibu wakhalse aigi khandrabasu masa pikpasi kharadi khanba ya haibani da aina haidi asidedi aina kaidoro ke haibado yengo haibasina latana astamane kharangana law ko na haikraba natro aduga kaidoroga legeba saidigi lakpa ngairibase ina mansilamani ba kharangana jasi ko na haikrabani ngarangdagi chaki tabakni na aina su kharangana chatningba imanabi singda loina ngaina duna leiramani ba matam kuirabagi tungda moina chak chana sena silakpasida aina muk thengna chatlabadi kari da phajaningai oirige aibo as phanangan nadi hawgatlaga loisinmani isu hekta thengduki kamai tawribunu khangdilata ado yam kanna thengbasu oijida cha oirabasu aikoi ni ngan ngala dawni bim karimta khalun isau langbagi nasak phajaba do loina thijingkhraba kainam tawreko ado angang tuna kamai tawdu purak toirab as puroi imada sinarambani ai thaba ma chakadaba le haidana ngarang ni imada hairabani aduna imada sinaram phareni dudi yam wai sangna chatpa yarani ni dudi ban adulata nangna sumaina ga kiraga thoklapusidi as phachai asem aidi mithom ka se hongma su ngamjri asem nasin thi ai phachai asem adum ngangduna leirase hairo thenge na ngasai ni hairibase kaita na sungbidabagi mo ongni ne law chalasi lata mayum paluraga halakpi maunahani masanupi chahi mari muk suraba amasu puraktuna halakpani mapamdana mamaga leirami mabung amasu leirami latagi adubu latadi nupa kudingi gega tawba matawduda
ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝ ꯍꯜꯂꯛꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯆꯥꯁꯤ ꯌꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯍꯥꯏꯕꯗ ꯂꯇꯥꯅ ꯌꯥꯔꯝꯗꯦ ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅꯗꯨꯅ ꯃꯕꯨꯡꯒ ꯃꯅꯝꯃꯒꯗꯨ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯝ ꯈꯔ ꯄꯤꯗꯨꯅ ꯃꯌꯨꯝ ꯁꯥꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯇꯥꯅ ꯃꯃꯥꯒ ꯃꯆा ꯄꯤꯛꯄꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯃꯈꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯇꯥ ꯃꯍꯥꯛ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯀꯩꯁꯨ ꯈꯟꯊꯔꯝꯗꯦ ꯃꯃꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯅꯤꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯂꯇꯥ ꯍꯣꯏꯒ ꯅꯛꯅꯔꯝꯃꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗꯒꯤ ꯃꯅꯤꯒ ꯂꯇꯥꯒ ꯈꯪꯅꯔꯗꯨꯅ ꯁꯨꯝ ꯅꯛꯁꯤꯟꯅꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯨꯝꯅ ꯀꯣꯏꯅꯔꯝꯃꯤ ꯂꯇꯥꯁꯨ ꯃꯅꯤ ꯑꯗꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯥꯃꯣ ꯑꯉꯥꯡ ꯃꯆꯥꯗꯨꯁꯨ ꯄꯣꯔꯤ ꯑꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯏꯕꯣꯝꯆꯥꯗꯨ ꯊꯦꯡꯅꯔꯝꯃꯤ ꯇꯥꯃꯣꯅ ꯍꯩꯃ ꯇꯥꯏꯕꯣꯝꯆꯥ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯇꯥꯃꯣ ꯊꯕꯛ ꯍꯜꯂꯛꯏꯕꯅꯤꯅꯦ ꯑꯩꯁꯦ ꯑꯉꯥꯡꯗꯨꯒ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯕ꯭ꯔꯥ ꯇꯧꯏꯗꯨꯕꯣ ꯂꯨꯝꯕꯅꯕꯨ ꯂꯣꯏꯔꯝꯃꯅꯤꯅꯦ ꯍꯩ ꯑꯉꯥꯡꯗꯨ ꯃꯅꯤꯗ ꯉꯥꯏꯍꯥꯛ ꯁꯤꯟꯅꯔꯝꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯇꯥꯏꯕꯣꯝꯆꯥ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯊꯕꯛꯀ ꯍꯜꯂꯛꯍꯧꯗ꯭ꯔꯤꯗ ꯃꯝꯂꯕ ꯀꯥꯟꯗ ꯉꯥꯛꯇꯅꯤ ꯃꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯣꯏꯁꯤ ꯇꯥꯗ ꯍꯩ ꯃꯅꯤꯗꯨꯕꯨ ꯀꯩꯅꯣ ꯉꯁꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯅꯦ ꯊꯕꯛ ꯃꯐꯝꯗꯗꯤ ꯏꯕꯦꯝꯃ ꯂꯥꯛꯇꯦꯅꯦ ꯃꯥꯕꯨ ꯁꯣꯏꯗ꯭ꯔꯦ ꯆꯠꯂꯝꯃꯅꯤꯕ ꯈꯪꯗꯦꯗ ꯇꯥꯏꯕꯣꯝꯆꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯊꯕꯛ ꯆꯠꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅꯅꯦ ꯃꯥꯅ ꯆꯠꯈꯤꯗꯣꯏꯁꯦ ꯊꯕꯛ ꯃꯐꯝꯗꯁꯨ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯇꯥꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯅ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯇꯥꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯒꯁꯨ ꯁꯦꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒ ꯆꯪꯕ ꯅꯠꯇꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯨꯝꯈꯤꯅꯤ ꯑꯩ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯇꯥꯗ ꯕꯦꯝꯃ ꯃꯅꯤꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗꯒꯤ ꯃꯧ ꯅꯍꯥ ꯍꯜꯂꯛꯄꯤ ꯃꯆꯥ ꯂꯩꯔꯕꯤ ꯑꯃꯒ ꯈꯔ ꯇꯣꯏꯅ ꯂꯣꯏꯅꯕ ꯎꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯅ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯊꯕꯛ ꯂꯥꯛꯂꯕꯁꯨ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯃꯥꯅ ꯊꯕꯛ ꯃꯐꯝꯁꯤꯗ ꯆꯪꯉꯛꯇꯧꯔꯤꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯗ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯤꯠꯇꯤ ꯅꯥꯔꯕꯅꯤ ꯃꯤꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯕꯨ ꯍꯥꯏꯔꯨꯔꯒ ꯉꯥꯡꯂꯨꯔꯒ ꯅꯣꯏꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯏ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯅ ꯇꯥꯗ ꯍꯣꯏꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯅꯪꯅ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯕ ꯑꯃꯨꯛꯇ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯥ ꯑꯁ ꯑꯩꯕꯨ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯁꯤꯕꯨ ꯇꯥꯗꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯇꯥꯗ ꯑꯩꯁꯨ ꯈꯪꯉꯤꯗꯅ ꯁꯤꯗꯒꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯥꯃꯨꯁꯨ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯀꯥꯗꯨꯗ ꯃꯆꯥꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯀꯩꯅꯣ ꯌꯥꯆꯪꯕꯁꯤꯗ ꯆꯥꯛꯏꯁꯤꯡ ꯊꯣꯡꯒꯦꯒ ꯍꯥꯏꯗꯒꯩ ꯐꯃꯨꯡꯁꯤꯗ ꯐꯝꯗꯅꯒ ꯂꯩꯔꯤꯗꯨꯕꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ ꯃꯈꯣꯏ ꯅꯨꯄꯥ ꯅꯍꯥꯟ ꯃꯈꯩ ꯍꯜꯂꯛꯄ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯤ ꯅꯠꯇꯦ ꯑꯁꯨꯛ ꯉꯟꯅ ꯍꯟꯖꯤꯟꯕꯤꯔꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯣ ꯊꯕꯛ ꯃꯐꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯇꯕ ꯑꯗꯨꯒꯤ ꯉꯟꯇꯥ ꯍꯜꯂꯛꯂꯕꯅꯤ ꯑꯗꯒꯤ ꯉꯁꯥꯏꯁꯨ ꯑꯩꯗꯤ ꯉꯟꯅ ꯆꯠꯂꯤꯗꯅ ꯑꯗꯨꯅ ꯉꯟꯇꯥ ꯍꯜꯂꯛꯏ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩ ꯊꯦꯡꯅ ꯍꯜꯂꯁꯨ ꯊꯦꯡꯉꯦꯅ ꯍꯦꯛꯇ ꯉꯥꯡꯉꯤ ꯉꯁꯤ ꯉꯟꯅ ꯍꯜꯂꯁꯨ ꯉꯜꯂꯤꯅ ꯍꯦꯛꯇ ꯇꯧꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯁꯧ ꯄꯪꯂꯥꯡꯗ ꯍꯦꯛ ꯂꯥꯡꯉꯗ ꯑꯗꯣ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯊꯕꯛ ꯍꯜꯂꯛꯄꯗꯅꯦ ꯏꯇꯥꯎꯁꯤꯡꯒ ꯂꯝꯕꯤꯗ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯛꯇꯅ ꯄꯨꯛꯀꯁꯦ ꯏꯊꯟ ꯊꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯨꯔꯅꯨꯀꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯉꯤꯕꯣꯏꯔꯦ ꯃꯈꯣꯏ ꯅꯨꯄꯥꯗꯤ ꯑꯩꯅ ꯁꯣꯝꯗ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯏꯃꯨꯡꯒꯤꯕꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯑꯉꯥꯡꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯣꯡꯒꯗ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯍꯜꯂꯛꯄꯤꯗꯨꯒ ꯄꯥꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯒ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟꯕꯤꯔꯛꯏꯅꯤꯅꯦ ꯍꯩ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯊꯣꯡ ꯃꯔꯝ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯆꯠꯂꯨ ꯑꯁ꯭ꯋꯥꯏ ꯆꯠꯂꯣꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯍꯣꯡꯂꯛꯂꯤꯕꯁꯦ ꯑꯩ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ ꯑꯩ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯅꯪ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯑꯣꯏꯔꯦ ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯔꯝ ꯆꯠꯂꯨꯗꯕ ꯅꯠꯇꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯨꯛ ꯇꯝꯁꯤꯜꯂꯒꯦꯕ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯒꯦꯕ ꯃꯤꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯇꯣꯛꯈ꯭ꯔꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯍꯜꯂꯛꯄꯤ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯗꯤ ꯍꯥꯏꯒꯦ ꯍꯥꯏꯔꯕ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯪꯅ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯏꯃꯥ ꯏꯆꯥꯗꯤ ꯁꯤꯒꯗꯕꯅꯤ ꯅꯪ ꯈꯪꯉꯨꯀꯣ ꯅꯪ ꯈꯪꯉꯨ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯪ ꯅꯆꯥ ꯑꯄꯤꯛꯄꯁꯤꯒꯤꯗꯤ ꯈꯔ ꯈꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯉꯟꯅ ꯊꯕꯛ ꯆꯠꯇꯨꯅ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕꯁꯤꯗꯤ ꯅꯪꯗꯤ ꯅꯨꯄꯤꯒ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯃꯤꯟꯅꯔꯤꯕ ꯑꯣꯏꯔꯦ ꯈꯪꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯅꯞꯇꯨꯅ ꯂꯩꯅꯤꯗꯣ ꯍꯥꯏꯗꯅ ꯈꯟꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯥꯁꯨ
ꯑꯩꯅ ꯍꯌꯦꯡ ꯆꯠꯇꯨꯅ ꯎꯅꯔꯨꯅꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯈꯪꯉꯤꯗꯅ ꯇꯥꯃꯣꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯨꯒꯦ ꯍꯌꯦꯡꯗꯤ ꯍꯩ ꯅꯨꯄꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯂꯥꯜꯂꯦꯀꯣ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯥꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯃꯇꯦꯡ ꯑꯗꯨ ꯈꯔ ꯄꯥꯡꯕꯤꯕ ꯃꯁꯤꯗ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯕꯤꯔꯤ ꯌꯥꯝ ꯆꯝꯖꯕꯅꯤ ꯃꯥꯗꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯕꯨꯡꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯅꯪ ꯃꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯇꯝꯗ ꯇꯝꯁꯤꯜꯂꯛꯂꯒ ꯅꯪꯅ ꯄꯪꯊꯥ ꯊꯥꯖꯔꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯁꯨ ꯆꯠ ꯑꯉꯥꯡꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯠꯂꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯕꯗꯤ ꯌꯥꯔꯔꯣꯏ ꯐꯩ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒ ꯍꯌꯦꯡ ꯃꯈꯩ ꯃꯈꯣꯏ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯆꯠꯇꯨꯅ ꯃꯇꯝ ꯆꯥꯅ ꯍꯟꯖꯤꯜꯂꯛꯀꯗꯕꯅꯤ ꯊꯕꯛ ꯆꯠꯂꯕꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯇꯨ ꯅꯆꯥ ꯑꯩꯈꯣꯏꯒꯁꯨ ꯂꯣꯏꯅꯗꯨꯅ ꯁꯤꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯈꯔꯁꯨ ꯌꯨꯝꯁꯤꯗ ꯃꯔꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯃꯨ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯤꯔꯝꯅꯤꯗ ꯁꯤꯅꯕꯨ ꯀꯃꯥꯏꯅ ꯈꯪꯉꯤꯕꯅꯣ ꯈꯪꯗꯦ ꯎꯔꯤꯁꯤꯕꯨ ꯀꯅꯥꯃꯨꯛ ꯇꯝꯁꯤꯜꯂꯛꯏꯖꯥꯠꯅꯣ ꯑꯩ ꯃꯊꯥꯁꯦ ꯇꯣꯛꯅ ꯁꯥꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯊꯣꯛꯑꯕ ꯑꯃ ꯃꯔꯥꯏ ꯂꯥꯛꯆꯔꯁꯅꯤꯗ ꯅꯠꯇꯦ ꯀꯃꯥꯏꯅꯕꯨ ꯈꯪꯉꯝꯃꯤꯅꯣ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯄꯥꯎꯁꯦ ꯃꯉꯣꯟꯗ ꯍꯦꯛꯇ ꯌꯧꯗꯨꯅ ꯂꯩꯔꯝꯒꯅꯤꯕ ꯅꯣꯡ ꯅꯤꯅꯤꯗꯤ ꯆꯤꯡꯅꯗꯅꯕ ꯑꯩꯁꯨ ꯊꯕꯛꯁꯦ ꯃꯇꯝ ꯆꯥꯅ ꯆꯠꯇꯨꯅ ꯉꯟꯅ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣই ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯏꯈꯪꯗ ꯈꯪꯅꯔꯅꯤ ꯑꯗꯨꯅ ꯑꯩ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯟꯗꯛꯇꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯃꯨꯒꯤ ꯃꯅꯝ ꯕꯤꯅꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯏꯅꯝꯃ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯏꯅꯝꯃ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯡꯊꯣꯛꯇꯅ ꯂꯥꯛꯄꯁꯦ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯏꯅꯝꯃ ꯆꯥꯛ ꯆꯥꯅꯕ ꯅꯈꯣꯏ ꯇꯥꯆꯧꯗꯣ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯌꯥꯡ ꯉꯧꯇꯛꯅ ꯀꯪꯁꯤꯜꯂꯝꯃꯦ ꯇꯧꯔꯤꯁꯦ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯑꯉꯥꯡꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯅꯤꯁꯨ ꯂꯩꯕ ꯎꯗꯦ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯅꯝꯃ ꯑꯉꯥꯡꯕꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯨꯝꯕꯤꯕꯗꯒꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤꯌꯦ ꯃꯈꯣꯏ ꯃꯄꯥꯅ ꯊꯕꯛ ꯆꯠꯈꯤ ꯍꯜꯂꯛꯈꯤꯔꯣꯏ ꯋꯥꯠꯂꯤꯌꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯀꯅꯤ ꯇꯥꯃꯣ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯃꯅꯤꯅ ꯅꯪꯒꯤ ꯃꯇꯦꯡꯒ ꯀꯔꯤꯝꯇ ꯄꯥꯡꯗ꯭ꯔꯕ꯭ꯔꯣ ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯏꯕꯦꯝ ꯊꯕꯛ ꯏꯪꯈꯥꯡꯗ ꯁꯨꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯅꯪꯕꯣ ꯍꯥ ꯃꯅꯤꯗꯨ ꯂꯩꯔꯝꯃꯕꯗꯤ ꯐꯒꯗꯕꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯅꯕ ꯀꯥꯏꯗꯩꯅꯣꯗ ꯏꯅꯝꯃ ꯃꯇꯨ ꯃꯆꯥꯒ ꯐꯥꯎꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯄꯤꯗꯕ ꯅꯨꯄꯥꯗꯨꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ halaklaga chak khara saraga adum tumkhini ware haiduna imungi awat apa angangi karita khangba nate madi sel talibani do aidana adum leirabani handakti mina haibada thabak sufamdagi mawhalakpi maga khara toina loinaraba mal aina adugi wado haudoklagana mana thokpa ngamnaba mahektagi khumsilaktuisi ikay haidino khangdina aina haibu wamta tadabasida aiso tawpham lakpamga khangchri isa pikpasiga ai kai dogdino khangde mana sumna gyan tadabasi hai nangna dugi karigi wagadoribano nang tasauga nanamaga lairibasidi isagi bu pukning sondhagado isalsi nang nungai tredana adekta la aduga wakal seran turan madi khanganu ko noina nasagi aningba pama tawkhraga leihogadoriba piklibu nasasigi kanana khandauri aduna inamana hairisin nangna se lainingdre nupasiga laimidaba ngamaroi hairabasu adadum lakadaban isagi ngantani aduna pukning sondhaba yadeko ai nakoi tasaudasu haiki aduga thubuda tharaktuna maniga wari sanahanki hausipu mana lampang heninba yabro nahanwai aina haiba natro laiminabada motinaba puksel sengba wakhal lepa nupa khanduna na yung palu haidana haiba natro hausikta khangla manine ngaktangi nungsibani yara amroi hausikte sel thumdi sinabra nangonda imungi insang mana masing leitre adu leitre ada leitre hairagana kharapire aduga sel kharapi angangi kai kaino awat apa khra lege hairagana leite thapang mafamdagi sel pirakti mai hanadi chayol khudingi sel sinaramani ai khangde dainam mana handa honglaklibu moongse ai tokpham khangtre yare si athubuda wari sanana ba haigi inam tu kari no chana thaknaba khara purakpa ingkhol dawba mana masing khara si yawba angangi sanaba sangum si yawba nausilu aduga nga yaiba khara magani as inama asuk yam kari pureno yaman kresidi adu inama kada samusila ai chagalo lakila oba inama suwaramani anung changa oina wari sanarasila hoi lao changasi mani magi nupida oida pada ulai parai tauraga ngamnaba haisinbagi wani adugu mani lataga unaba loinabadi nasisu lepchi tamani ado horensia marup namitai aingondadi selamta leitri kamai tawdoino ai koka ngawrida imadabudi kanadagino khara pubra hangbra tawramona hairamani kaigi mingondagi pudoino ai leirisi aingonda haiba yadra nang
ꯇꯥꯃꯅꯤꯗ ꯍꯥꯏꯃꯟꯗꯅ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯛꯑꯕ ꯑꯗꯨꯅꯅꯤ. ꯏꯁ ꯃꯁꯛꯁꯤꯒ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯃꯤꯇꯣꯞ ꯇꯧ. ꯑꯗꯣ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ ꯇꯧꯕꯅꯤ ꯅꯍꯥꯟꯗꯒꯤ ꯍꯦꯛꯇ ꯀꯥꯎ. ꯀꯩ ꯋꯥꯅꯣ ꯇꯥꯃꯅꯤ? ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯕꯁꯦ ꯃꯥꯅ ꯈꯪꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯅꯪꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯦ. ꯅꯃꯥ ꯅꯆꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯑꯩꯒꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ. ꯁꯤꯕꯨ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯇꯥꯃꯅꯤꯅ ꯍꯥꯏꯕꯤꯔꯤꯕꯗꯣ. ꯑꯗ ꯌꯨꯝꯒꯤ ꯏꯆꯦꯗꯨꯅ ꯑꯩ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ? ꯏꯆꯦꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯝꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ ꯇꯥꯃꯅꯤ. ꯏꯁ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯤ. ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯦꯞꯇꯣꯏꯅꯤ. ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯃꯛ. ꯃꯥꯅ ꯍꯦꯛꯇ ꯅꯪꯕꯨ ꯇꯥꯊꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯃꯥ ꯃꯄꯥꯝꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦꯗꯅ. ꯍꯥ ꯑꯁꯦꯡꯕꯔꯣ ꯇꯥꯃꯅꯤ? ꯇꯥꯃꯅꯤꯅꯕꯨ ꯑꯗꯨꯝꯅ ꯂꯦꯞꯄꯤꯔꯕꯗꯤ ꯃꯇꯨꯡ ꯏꯟꯕꯗꯣ ꯏꯁꯥꯅ ꯌꯥꯖꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯅꯨꯃꯤꯠꯇꯨ ꯃꯅꯤ ꯊꯕꯛ ꯆꯠꯂꯝꯗꯦ. ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ. ꯇꯥꯃꯣꯅ ꯁꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇ ꯂꯧꯕꯤꯔꯝꯃꯨ. ꯑꯩ ꯐꯤ ꯁꯨꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯒꯦ. ꯑꯉꯥꯡꯁꯤꯒ ꯌꯥꯗ꯭ꯔꯤ. ꯐꯤꯗꯣ ꯊꯥꯗꯣꯛꯀꯗꯕꯗ ꯉꯥꯏꯔꯕꯅꯤ. ꯁꯤ ꯉꯥꯏꯍꯥꯛꯇꯅꯦꯕ. ꯑꯁ ꯀꯔꯤꯅꯣ ꯅꯨꯄꯤ? ꯑꯩꯁꯤ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯊꯕꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯅꯪꯅ ꯑꯉꯥꯡꯗꯣ ꯀꯩꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩ? ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕ? ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗꯕ. ꯑꯥꯗ ꯆꯠꯂꯣ ꯑꯝꯇ. ꯁ꯭ꯋꯥꯏꯗꯅꯦ ꯉꯥꯏꯍꯥꯛꯇ ꯑꯩ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ. ꯆꯠꯂꯣ. ꯑꯣ ꯀꯣꯛꯈꯛ ꯆꯤꯛꯄꯗꯅꯦ ꯑꯅꯥꯕ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ ꯍꯧꯅꯗꯦ ꯃꯈꯣꯏ ꯅꯨꯄꯥ. ꯌꯨꯝꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯈꯔꯗꯨ ꯃꯇꯦꯡ ꯇꯧꯕꯤꯕ ꯌꯥꯏ. ꯃꯈꯣꯏ ꯅꯨꯄꯥꯁꯨ ꯑꯋꯥꯕ ꯊꯕꯛꯁꯨ ꯍꯥꯏꯕꯃꯛ ꯅꯠꯇꯦꯗꯅ. ꯑꯩꯁꯨ ꯐꯤꯁꯦ ꯑꯃꯨꯛꯇ ꯁꯨꯕ ꯂꯣꯏꯁꯤꯜꯂꯨꯒꯦ. ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇ ꯂꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯇꯅꯤ. ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯠꯇꯦ ꯀꯌꯥꯃꯨꯛ ꯌꯦꯠꯂꯒꯦ ꯍꯥꯏꯕ? ꯑꯣ ꯌꯦꯠꯂꯦ, ꯌꯥꯝ ꯌꯦꯠꯂꯦ. ꯑꯉꯥꯡꯗꯣ ꯁꯨꯝꯃꯨꯁꯨ ꯆꯠ. ꯑꯗ ꯉꯥꯡꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯣ. ꯇꯨꯝꯍꯟꯒꯦꯔꯥ ꯀꯩꯅꯣ ꯇꯧ. ꯑꯗꯨꯒ ꯇꯧ ꯅꯪꯒꯤ ꯊꯕꯛꯇꯣ. ꯑꯩꯗꯤ ꯑꯉꯥꯡ ꯂꯧꯕꯒ ꯉꯝꯃꯣꯏ. ꯍꯛꯆꯥꯡꯅꯒ ꯉꯝꯗꯕꯒ ꯉꯝꯃꯣꯏꯀꯣ. ꯑꯩ ꯉꯝꯃꯣꯏ. ꯊꯕꯛ ꯑꯃꯈꯛ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯍꯥꯏꯕꯗꯣ ꯏꯃꯨꯡꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯒꯤ. ꯀꯅꯥꯒꯤ? ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯁꯤꯗ ꯑꯩꯅ ꯉꯥꯛꯇ ꯇꯧꯖꯔꯤꯅꯤ. ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ. ꯃꯥꯅ ꯉꯝꯅꯕꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯗꯤ ꯑꯩꯁꯨꯈꯔ ꯐꯒꯗꯕ. ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ. ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯛꯏꯕꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯔꯤꯌꯦ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦ. ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯁꯤꯅꯦ. ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯔꯥꯁꯤꯗꯨ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯤ. ꯉꯁꯤꯗꯤꯅꯦ ꯏꯆꯦꯅ ꯅꯪꯒꯤ ꯈꯥꯛꯇꯨꯅ ꯊꯝꯂꯕꯅꯤ. ꯇꯥꯃꯣ ꯏꯕꯦꯝꯃ. ꯁꯦꯁꯦ ꯃꯌꯣꯝ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯏꯆꯦ ꯃꯌꯣꯝ 3 ꯊꯝꯕꯤꯔꯝꯃꯨ. ꯆꯒꯦꯝ ꯄꯣꯝꯊꯣꯛꯀꯦ. ꯏꯆꯦꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯆꯥꯛ ꯃꯁꯤꯗ ꯈꯔꯕꯨ ꯌꯥꯎꯈ꯭ꯔꯕꯗꯤ ꯉꯥꯔꯧꯒ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯏꯆꯦ. ꯍꯩ ꯅꯪꯒꯤ ꯉꯥꯔꯧꯒ ꯂꯥꯏꯔꯤ. ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯈꯣꯏ ꯃꯅꯤꯗꯣ ꯃꯐꯤꯒ ꯌꯥꯝ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯆꯠꯈꯤ. ꯑꯩꯅ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯪꯕꯗ ꯇꯥꯗꯕ ꯃꯈꯩ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯅꯦ ꯃꯥ. ꯌꯨꯝꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯇꯥꯃꯣ. ꯃꯣꯏꯅꯕꯨ ꯃꯃꯤꯠ ꯃꯅꯥ ꯁꯣꯏꯕ ꯍꯧꯈ꯭ꯔꯕꯗꯤ ꯊꯥꯡ ꯏꯁꯤꯡ ꯆꯪꯗꯦ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯇꯥꯃꯣ ꯃꯥꯒꯤ ꯈꯨꯆꯠꯇꯣ ꯑꯩꯅ ꯆꯤꯡꯅꯩꯀꯣ. ꯑꯩ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯥꯃꯣ. ꯏꯆꯦ ꯑꯗꯣ ꯉꯥꯛꯇꯅꯤ ꯃꯥꯒꯤꯗꯤ. ꯑꯌꯨꯛ ꯉꯟꯇꯥ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯒ ꯅꯨꯃꯤꯠ ꯄꯨꯡ ꯇꯥꯈ꯭ꯔꯅꯤ. ꯃꯥꯅꯅꯦ ꯄꯨꯡ 1 ꯍꯜꯂꯛꯇꯣꯏꯕ. ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯅ ꯆꯠꯂꯤꯕꯅꯤ. ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯊꯕꯛꯅꯤ ꯅꯨꯄꯤ ꯅꯣꯏꯅ ꯈꯪꯄꯣꯟꯇꯦ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩ ꯁꯦꯜ ꯇꯥꯟꯕꯅꯤ ꯆꯠꯂꯤꯕꯁꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯥꯅ ꯉꯝꯅꯕ ꯃꯍꯩꯁꯦ. ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ. ꯁꯦ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯀꯣꯟꯅꯩ ꯑꯩꯁꯨ. ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯦ ꯑꯩꯅ ꯆꯠꯇꯨꯅ ꯁꯦꯟꯅꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ ꯏꯆꯦ. ꯍꯣꯏ ꯌꯦꯡꯊꯣꯛꯑꯣ ꯇꯥꯃꯣ. ꯅꯤꯌꯣꯝ ꯆꯨꯝꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯕꯛ ꯈꯨꯆꯠꯇꯣ. ꯏꯆꯦꯅ ꯌꯦꯡꯕꯗ ꯈꯪꯉꯤ. ꯅꯪꯒꯤ ꯐꯅꯕꯅꯤꯀꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯁꯦ. ꯅꯪ ꯏꯆꯦꯗꯒ ꯂꯥꯟꯅ ꯈꯟꯒꯅꯨ. ꯑꯁꯨꯝꯗꯣ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯕꯅꯤ ꯏꯆꯦꯅ ꯍꯥꯏꯕꯗꯤ. ꯈꯟꯗꯦꯗ ꯏꯆꯦ. ꯏꯆꯦ ꯍꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯐꯔꯕꯅꯤꯗ ꯏꯆꯦ. ꯇꯥꯃꯣꯅ ꯃꯥꯒꯤ ꯅꯨꯄꯥꯗꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯅꯤ ꯃꯅꯥꯗ ꯍꯥꯞꯇꯦ. ꯃꯥ ꯂꯇꯥꯒ ꯎꯅꯕ ꯂꯦꯞꯂꯝꯗꯦ. ꯃꯈꯣꯏ ꯑꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯏꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯇꯥꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕꯅ ꯃꯅꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗ ꯍꯟꯅ ꯌꯦꯡꯕ ꯁꯪꯂꯝꯗꯦ. ꯇꯥꯃꯣꯁꯨ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯨꯝ ꯈꯔ ꯍꯥꯏꯔꯝꯕ ꯉꯥꯛꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ.
ꯍꯥꯏꯔꯨꯔꯒ ꯇꯥꯕꯤꯒꯗꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯇꯥꯃꯣ ꯂꯇꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯇꯥꯃꯣꯗꯣ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯥꯃꯣ ꯃꯪꯒꯣꯜꯗꯨꯗ ꯍꯪꯒꯥꯝꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯁꯨ ꯊꯕꯛ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯅꯨꯄꯥ ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯨ ꯏꯃꯨꯡꯒꯤ ꯉꯁꯦ ꯊꯨꯝꯆꯦꯠ ꯂꯩꯅꯅꯕ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯣꯔꯦꯟ ꯂꯝꯈꯥꯏꯗ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯖꯤꯛꯇ ꯌꯦꯡꯂꯨꯒꯦ ꯑꯁ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯁꯦꯜꯒ ꯂꯩꯇꯦ ꯊꯕꯛꯀꯤ ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯛꯇꯦ ꯑꯗꯨꯅ ꯁꯤꯀꯤꯝꯐꯥꯎ ꯂꯩꯇꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯁꯦꯜ ꯂꯩꯇꯦꯀꯣ ꯂꯩꯇꯦ ꯁꯦꯜꯒ ꯅꯣꯏꯅ ꯍꯥꯏꯕ ꯁꯨꯝ ꯄꯤꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯣꯏꯅꯦ ꯍꯥ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯋꯥꯕꯁꯦ ꯁꯦꯜ ꯇꯥꯟꯕ ꯃꯤꯇꯅ ꯈꯪꯉꯦ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ ꯁꯦꯜ ꯂꯣꯏꯁꯤꯟꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯁꯦꯜꯗꯨꯕꯨ ꯑꯩꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯁꯤ ꯃꯉꯥꯏꯔꯦꯅꯦ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯉꯥ ꯊꯨꯝ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯐꯔꯦ ꯀꯩꯅꯣ ꯄꯤꯅꯤꯡꯗ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯗꯕ ꯇꯥꯕꯅꯤꯗꯅ ꯈꯪꯉꯤ ꯐꯩ ꯁꯤꯗꯩꯗꯤ ꯌꯨꯝꯗꯒ ꯁꯦꯜ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯍꯜꯂꯛꯄꯤꯗꯨꯗ ꯂꯣꯏꯅ ꯊꯥꯗꯔꯝꯃꯅꯤ ꯈꯪꯉꯦꯕ ꯀꯥꯟꯅꯗꯦ ꯍꯌꯦꯡꯃꯛ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯗ꯭ꯔꯕ ꯌꯥꯗꯦ ꯁꯨꯝ ꯍꯟꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯪꯏꯗꯅ ꯃꯥ ꯍꯌꯦꯡꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯥꯃꯣ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯃꯪꯒꯣꯜꯗ ꯃꯆꯥꯗꯣ ꯄꯣꯕꯩ ꯄꯝꯕꯩ ꯇꯧꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯤꯗꯨ ꯂꯇꯥꯒ ꯄꯨꯟꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯨꯝ ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯗꯣꯏꯅꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯦ ꯃꯥꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯥꯅꯣꯅꯤ ꯅꯌꯨꯝꯗ ꯂꯩꯔꯤꯕ ꯅꯇꯨ ꯅꯆꯥꯁꯦ ꯄꯦꯟꯗ꯭ꯔꯗꯅ ꯃꯤꯒꯤ ꯅꯨꯄꯤ ꯍꯜꯂꯛꯄꯤꯁꯦ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯁꯦ ꯑꯩꯗꯤ ꯃꯤꯒꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯅꯪ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯦ ꯁꯦꯜ ꯑꯗꯨꯝ ꯊꯥꯗꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯄꯦꯟꯗ꯭ꯔꯗꯅ ꯅꯪ ꯌꯨꯝꯁꯤ ꯂꯥꯛꯏꯔꯕ ꯀꯩꯅꯣꯗ ꯏꯆꯦ ꯇꯥꯃꯅꯤꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯏꯆꯦꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯕꯤꯔꯛꯄꯅꯤ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯀꯥꯗꯤ ꯍꯥꯏꯅꯨꯗ ꯇꯥꯃꯅꯤ ꯍꯥꯏꯌꯣ ꯑꯝꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯁꯤꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯒ ꯅꯪꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯪꯅ ꯉꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯇꯥꯃꯅꯤ ꯍꯥꯏꯌꯣ ꯑꯝꯇ ꯑꯩꯉꯣꯟꯗ ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯇꯥꯗ꯭ꯔꯕ ꯇꯥꯏ ꯑꯩ ꯇꯧꯒꯦ ꯅꯪ ꯑꯝꯇ ꯇꯞꯊꯒꯣꯁꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯃꯥꯁꯦ ꯑꯝꯇ ꯉꯥꯏꯈꯣ ꯇꯥꯃꯣ ꯃꯥꯁꯦ ꯑꯩꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅ ꯂꯇꯥꯗ ꯇꯥꯊꯤ ꯇꯧꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯂꯇꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯂꯩ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯦ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯃꯅꯤ ꯑꯗꯣ ꯏꯆꯥꯗꯣ ꯍꯌꯦꯡ ꯆꯠꯇꯨꯅ ꯂꯧꯕꯤꯔꯨꯁꯨꯀꯣ ꯇꯥꯃꯅꯤꯅ ꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯏ ꯂꯧꯗꯗꯤ ꯀꯩꯅꯣ ꯂꯩꯁꯥꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯒ ꯌꯨꯝꯁꯤ ꯂꯥꯛꯈꯤꯕ ꯇꯥꯃꯣꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯤꯅ ꯋꯥꯈꯜ ꯍꯣꯡꯂꯛꯇꯨꯅ ꯃꯅꯤꯡꯍꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯃꯣꯗ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯐꯥꯎꯕ ꯍꯥꯏꯕꯤꯔꯤ ꯐꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗ꯭ꯔꯕꯗ ꯀꯔꯤꯕꯨꯗꯤ ꯇꯧꯕ ꯉꯝꯒꯅꯤ ꯇꯥꯃꯣ ꯎꯄꯥꯏ ꯂꯩꯇꯅ ꯃꯥꯏꯊꯤꯔꯕꯤ ꯑꯃꯒꯨꯝ ꯃꯈꯥ ꯇꯥꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯂꯝꯗ꯭ꯔꯦ ꯑꯄꯤꯛꯄ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯅ ꯃꯥꯕꯨ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯆꯜꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯁꯅꯨ ꯍꯥꯏꯗꯨꯅ ꯇꯥꯃꯣꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯂꯇꯥ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯅꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯂꯇꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯕꯛꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯂꯇꯥ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯃꯆꯥꯗꯨ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕ ꯇꯧꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯅꯤꯗꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯎ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏ ꯍꯛꯆꯥꯡꯒꯁꯦ ꯈꯔ ꯈꯤꯔꯨꯝꯁꯨ ꯇꯧꯏ ꯑꯁ ꯍꯟꯖꯤꯟꯕꯤꯔꯛꯂꯕꯗꯤ ꯀꯣꯛ ꯆꯪꯉꯛꯇꯨꯅ ꯀꯟꯗꯨꯅ ꯊꯛꯄꯤꯔꯣ ꯑꯩ ꯁꯣꯝꯗ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯆꯥꯛꯇꯨꯁꯨ ꯇꯥꯃꯅꯤꯅ ꯈꯔ ꯊꯣꯡꯕꯤꯌꯣ ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯕꯅꯤ ꯀꯣꯛꯁꯦ ꯍꯥꯏꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯃꯁꯥꯗꯨ ꯋꯥꯕꯅ ꯌꯥꯗ꯭ꯔꯕꯅꯤ
ꯑꯗꯨꯕꯨ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯝꯃꯤ ꯃꯅꯤ꯫ ꯃꯆꯤꯟ ꯈꯔ ꯀꯟꯖꯔꯕꯁꯨ ꯇꯥꯃꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯃꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯂꯇꯥ ꯀꯥ ꯍꯦꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯨꯅ ꯑꯃꯒ ꯑꯃꯨꯛ ꯆꯠ ꯑꯃꯒ ꯑꯃꯨꯛ ꯄꯥ ꯇꯧꯗꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯔꯝꯂꯦ꯫ ꯅꯣꯡꯃ ꯔꯥꯁꯤ ꯍꯋꯥꯏꯖꯥꯔ ꯄꯨꯗꯨꯅ ꯃꯅꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯍꯩ ꯃꯅꯤ, ꯍꯋꯥꯏ ꯂꯧꯍꯧꯒꯗ꯭ꯔꯥ ꯅꯣꯏꯕꯣ? ꯇꯥꯃꯨ ꯂꯩꯔꯤꯉꯩꯗꯗꯤ ꯍꯋꯥꯏꯁꯦ ꯑꯗꯨꯝ ꯂꯧꯖꯕꯅꯤ꯫ ꯅꯈꯣꯏ ꯏꯕꯦꯝꯃ ꯂꯇꯥꯗꯨꯕꯨ ꯍꯋꯥꯏꯒ ꯆꯥꯗ꯭ꯔꯅꯦ?" "ꯏꯇꯩꯃ ꯑꯃ ꯊꯝꯕꯤꯔꯝ, ꯍꯣꯔꯦꯟ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯀꯤ ꯏꯇꯩꯃ." "ꯍꯩ ꯀꯩꯅꯣꯅꯦ, ꯆꯥꯒ ꯊꯣꯡꯗꯕ꯭ꯔꯅꯤ ꯅꯪꯕꯣ? ꯅꯈꯣꯏ ꯂꯇꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯈꯨꯜꯒꯤ ꯃꯆꯤꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯠꯃꯤꯟꯅꯈꯤꯕ ꯎꯏꯅꯦ ꯑꯩꯕꯣ꯫ ꯅꯣꯏꯒ ꯈꯪꯅꯕ ꯃꯤꯔ ꯑꯗꯨꯕꯣ? ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯃꯤꯠ ꯇꯥꯡꯕ ꯅꯥ ꯄꯪꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯂꯣꯏꯅ ꯈꯪꯅ ꯎꯔꯤꯕ ꯉꯥꯛꯇꯅꯤꯗꯣ ꯃꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯅꯪꯅ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯇꯥꯃꯨꯗꯣ ꯐꯈ꯭ꯔꯕꯅꯤ ꯏꯅꯥꯎꯗꯣ꯫ ꯃꯤꯉꯣꯟꯗ ꯀꯥꯏꯗꯕ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯏꯅꯥꯎꯗꯨꯕꯨ ꯅꯈꯣꯏꯅ ꯇꯩ ꯏꯅꯥꯎ ꯆꯪꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" ꯔꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯅꯤ ꯀꯔꯤꯁꯨ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ ꯃꯅꯤꯗꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯂꯇꯥꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯏꯀꯥꯏꯕꯅ ꯃꯅꯤ ꯆꯌꯣꯜ ꯑꯃꯃꯨꯛꯇꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯟꯅ ꯈꯟꯊꯔꯨꯕꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯃꯨꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯅꯥꯅ, "ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯥꯛꯂꯒ ꯅꯇꯨ ꯅꯆꯥ ꯄꯨꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯤꯒꯗ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯂꯩ, ꯅꯆꯥ ꯂꯩ ꯍꯥꯏꯕ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯒ ꯉꯁꯤꯗ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯄꯨꯔꯒꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯅꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯎꯕ ꯂꯦꯞꯆꯕ ꯉꯝꯗꯕ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯒꯦ? ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯪꯒꯤꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯁꯤ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫ ꯌꯨꯝꯁꯤꯗ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ." "ꯏꯆꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯇꯨꯀꯠꯆꯔꯕ ꯑꯃꯣꯠꯄ ꯂꯝꯆꯠ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯏꯆꯦ, ꯇꯥꯃꯨꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ꯫ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯏꯆꯦ꯫ ꯑꯩ ꯌꯥꯝ ꯂꯥꯜꯂꯤ ꯏꯆꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯥꯒꯤ ꯏꯆꯥꯒꯗꯣ ꯉꯁꯤꯗꯤ ꯄꯨꯖꯈ꯭ꯔꯒꯦ." ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯃꯨ ꯇꯥꯗꯕ ꯅꯠꯇꯦ, ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯄꯥꯝꯕ ꯅꯨꯄꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯆꯔꯥ ꯅꯥꯝꯃꯇꯪ ꯆꯥꯔꯕꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯅꯤꯡꯗꯕ ꯅꯨꯄꯤ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯃꯅꯤꯅ ꯑꯗꯨꯝꯅ ꯂꯥꯛꯇꯨꯅ ꯍꯥꯏꯖꯕꯗꯨ ꯇꯥꯕꯗ ꯇꯥꯃꯨ ꯃꯃꯥꯡꯊꯛꯇ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯃꯕꯨꯛꯅꯤꯡ ꯄꯦꯠꯊꯔꯛꯂꯝꯃꯤ꯫ "ꯏꯅꯝꯃ, ꯑꯩ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ." "ꯇꯥꯃꯣ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯤ꯫ ꯑꯩ ꯉꯁꯤꯗꯤ ꯏꯆꯥꯒ ꯅꯪꯒ ꯄꯨꯟꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯏꯆꯥꯁꯤ ꯄꯨꯟꯅ ꯌꯣꯛꯃꯤꯟꯅꯔꯨꯔꯁꯤ꯫ ꯂꯥꯛꯑꯣ ꯇꯥꯃꯣ, ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯈꯛ ꯇꯧꯈ꯭ꯔꯔꯣꯏ꯫ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯅꯁꯥ ꯅꯁꯥꯅ ꯌꯥꯅꯖꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯥꯃꯨꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯕꯗꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ꯫ ꯏꯆꯜꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯃꯥꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯆꯠꯂꯨ, ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ꯫ ꯅꯈꯣꯏ ꯅꯚꯥꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅꯤ ꯆꯠꯍꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯎꯔꯒ ꯁꯣꯏꯗꯅ ꯑꯃꯨꯛ ꯋꯥ ꯊꯣꯛꯂꯒꯅꯤ." "ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ." ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯃꯨꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯏꯟꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ꯫